ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅ? ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯁꯤꯡꯈꯩ ꯍꯥꯏꯅ ꯀꯧꯕ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ, ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯤꯡꯈꯩ ꯑꯁꯤ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯗꯤ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯀꯤꯅꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯤꯌꯥꯝꯒ ꯋꯥꯈꯜ ꯈꯔ ꯃꯥꯟꯅꯗꯕ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯕꯨ ꯀꯅꯥꯝꯇꯅꯁꯨ ꯂꯣꯏꯅꯕꯤꯔꯝꯗꯦ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯒꯤ ꯍꯨꯏ ꯀꯩꯐꯥ ꯀꯧꯕ ꯌꯥꯝꯅ ꯁꯤꯡꯕ ꯍꯨꯏ ꯑꯗꯨꯒꯗ ꯂꯩꯖꯔꯝꯃꯤ꯫ ꯊꯕꯥꯅ, "ꯃꯈꯣꯏ ꯃꯄꯥ, ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯍꯟꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯃꯧ ꯑꯃ ꯊꯤꯕꯤꯅꯕ ꯇꯧꯔꯁꯤꯔꯣ?" ꯁꯅꯥꯍꯜꯅ, "ꯃꯃꯥ, ꯏꯆꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯅꯥꯒꯤ ꯏꯃꯨꯡꯅꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯤꯅꯤꯡꯒꯗꯣꯏꯅꯣꯗ?" "ꯃꯈꯣꯏ ꯃꯄꯥ, ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯏꯆꯥꯁꯦ ꯑꯉꯥꯎꯕ ꯑꯃ ꯅꯠꯇꯦ, ꯑꯁꯨꯝꯅ ꯍꯥꯟꯅ ꯇꯧꯔꯝꯕꯁꯨ ꯅꯠꯇꯦ꯫ ꯃꯤꯠꯃꯥꯡꯗ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯏꯆꯥꯒꯤ ꯐꯤꯕꯝꯅ ꯉꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯃꯥ, ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤꯅꯦ꯫ ꯏꯆꯥ ꯑꯁꯤꯒꯤ ꯃꯒꯨꯟ ꯈꯪꯂꯤꯕꯁꯤ ꯅꯪꯒꯩꯒ ꯈꯛꯇꯅꯤ꯫ ꯃꯤꯌꯥꯝꯅꯗꯤ ꯏꯆꯥ ꯑꯁꯤꯕꯨ ꯋꯥꯈꯜ ꯁꯣꯏꯔꯕ ꯑꯃꯒꯨꯝ ꯎꯔꯤꯕꯅꯤꯅꯦ꯫ ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯃꯤꯃꯥꯟꯅꯗꯅ ꯎꯏ ꯍꯥꯏꯗꯨꯅ ꯏꯆꯥꯁꯤꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯊꯝꯕꯗꯤ ꯇꯨꯡꯗ ꯀꯥꯏꯕ ꯌꯥꯝꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯖꯅꯕ ꯇꯧꯁꯦꯃꯤ꯫ ꯅꯨꯄꯤ ꯊꯤꯔꯕꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯁꯨ ꯇꯥꯔꯛꯄ ꯑꯃ ꯌꯥꯏ꯫ ꯃꯥꯕꯨ ꯃꯤꯅ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯑꯁꯤꯅꯁꯨꯅꯦ ꯏꯆꯥꯅ ꯉꯁꯤ ꯑꯁꯤ ꯌꯧꯅ ꯐꯤꯕꯝ ꯁꯣꯛꯂꯤꯕꯅꯤ꯫ ꯐꯔꯦ ꯃꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯗꯨꯅ ꯑꯃꯨꯛ ꯏꯆꯥꯁꯤ ꯈꯔ ꯐꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯁꯤ꯫ ꯑꯗ ꯏꯆꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕꯕꯨ ꯌꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯅꯦ?" ꯊꯕꯥ ꯍꯔꯥꯎꯅ, "ꯃꯈꯣꯏ ꯃꯄꯥ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ꯫ ꯑꯩꯅ ꯊꯣꯛꯄꯅꯦ ꯐꯅꯕ ꯍꯦꯛꯇ ꯁꯤꯟꯒꯦ꯫ ꯃꯈꯣꯏ ꯃꯄꯥꯒꯤ ꯑꯌꯥꯕ ꯑꯝꯇꯪ ꯄꯤꯔꯕꯗꯤ ꯍꯥꯏꯅ ꯋꯥꯁꯦ ꯍꯧꯗꯣꯛꯄꯒꯤ ꯋꯥꯅꯤ꯫ ꯏꯃꯧ ꯑꯣꯏꯒꯗꯕꯤꯗꯨꯒꯤ ꯃꯃꯥꯗꯣ ꯑꯩꯒꯤꯅꯦ ꯊꯥꯏꯅꯒꯤ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯃꯃꯥꯗꯨꯗ ꯑꯩꯅ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯊꯣꯛꯄꯅꯦ ꯐꯅꯅꯕ ꯁꯤꯜꯂꯣ." ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯁꯛꯐꯝ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯌꯦꯡꯖꯔꯤ꯫ ꯃꯇꯣꯝꯇꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ, "ꯑꯩꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ꯫ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝ ꯑꯁꯤꯗꯅꯤꯀꯣ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯍꯦꯛ ꯎꯈꯤꯕꯒ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯉꯝꯅꯗ꯭ꯔꯤꯕꯁꯦ." ꯃꯦꯂꯩꯅ, "ꯏꯃꯥꯒꯤ ꯂꯦꯝꯕꯤꯌꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕꯅꯣ?" "ꯏꯃꯥ, ꯑꯩꯁꯦ ꯇꯥ ꯐꯛꯆꯥꯎꯗ ꯅꯍꯥꯟ ꯑꯩꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯆꯧꯕ ꯑꯃꯇ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ, ꯃꯗꯨ ꯂꯧꯕ ꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ." "ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯍꯥꯏꯕ? ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯏꯆꯥꯒꯤ ꯁꯝꯗꯣ ꯏꯃꯥ ꯇꯨꯡ ꯑꯁꯤꯗꯒꯤꯅꯦ ꯐꯖꯅ ꯑꯃꯨꯛꯇ ꯍꯥꯠꯄꯤꯔꯛꯀꯦꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯁꯝ ꯑꯁꯥꯡꯕꯗꯨꯕꯨ ꯃꯦꯂꯩꯅ ꯅꯤꯡꯊꯤꯅ ꯍꯥꯠꯄꯤꯔꯝꯃꯤ꯫ "ꯇꯣ, ꯁꯤ ꯑꯣꯏꯔꯗꯤ ꯏꯆꯥꯁꯦ ꯐꯖꯔꯦꯗꯅ." "ꯏꯃꯥ, ꯑꯩꯁꯦ ꯑꯁꯦꯡꯕꯒꯤ ꯐꯖꯕ꯭ꯔꯣ?" "ꯐꯖꯩ꯫ ꯑꯩꯒꯤ ꯏꯆꯥ ꯂꯦꯝꯕꯤꯗꯒꯤ ꯍꯦꯟꯕꯅꯦ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯩꯕꯥꯛ ꯑꯁꯤꯗ꯫ ꯂꯩꯇꯦ ꯀꯩꯅꯣ?" "ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ." ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯐꯛꯆꯥꯎꯒ ꯎꯅꯔꯝꯃꯤ꯫ ꯐꯛꯆꯥꯎꯅ, "ꯂꯦꯝꯕꯤ, ꯑꯩꯗꯤ ꯅꯪꯁꯦ ꯐꯪꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯑꯗꯨꯅ ꯉꯁꯤꯃꯨꯛ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤꯕ?" ꯂꯦꯝꯕꯤ ꯀꯦꯁꯤꯟꯅꯗꯨꯅ, "ꯍꯣ ꯇꯥ ꯐꯛꯆꯥꯎ, ꯑꯩꯁꯦ ꯀꯅꯥꯝꯇꯒꯤ ꯅꯠꯇꯤꯌꯦ, ꯅꯪꯒꯤꯅꯤ, ꯅꯪꯒꯤ, ꯀꯅꯥꯒꯤꯁꯨ ꯅꯠꯇꯤꯌꯦ꯫ ꯁꯤ ꯅꯪꯅ ꯁꯥꯋꯥꯏꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯨꯅꯤ, ꯄꯥꯝꯖꯔꯕ꯭ꯔꯥ ꯌꯦꯡꯉꯣ." ꯂꯦꯝꯕꯤ ꯍꯔꯥꯎꯅ, "ꯍꯩꯃꯥ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯇꯥ ꯐꯛꯆꯥꯎ꯫ ꯁꯤꯗꯅꯤꯅꯦ ꯐꯖꯈ꯭ꯔꯕꯤ ꯑꯩꯅ ꯇꯥ ꯐꯛꯆꯥꯎꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕꯁꯦ꯫ ꯁꯅꯥꯕꯨ ꯄꯤꯔꯤꯈꯩ ꯅꯪꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯝꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯆꯠꯂꯁꯦ ꯍꯥꯏꯕꯗꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ." "ꯍꯩꯃꯥ, ꯇꯥ ꯐꯛꯆꯥꯎ, ꯅꯪꯁꯦ ꯊꯣꯛꯅꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦꯗ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯈꯣꯏ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯏꯃꯥ ꯄꯥꯕꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤꯅꯤ ꯑꯩꯁꯦ, ꯑꯗꯨꯅ ꯃꯇꯝ ꯈꯔ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗꯨꯅ ꯇꯧꯕꯅꯤ." "ꯑꯩꯁꯦ ꯅꯪꯕꯨ ꯉꯁꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯄꯨꯔꯒꯦ ꯈꯟꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯊꯦꯝ ꯊꯦꯝꯅ ꯊꯝꯂꯤꯕꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯤꯀꯣ." "ꯐꯔꯦꯁꯦ ꯇꯥ ꯐꯛꯆꯥꯎ, ꯃꯊꯪꯗ ꯍꯧꯒꯠꯂꯛꯄꯗ ꯇꯥ ꯐꯛꯆꯥꯎꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯁꯣꯏꯗꯕ ꯌꯥꯔꯒꯦ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ,
ꯏꯃꯥꯅ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯂꯅꯤ꯫ ꯐꯔꯦ ꯆꯠꯂꯣ, ꯑꯗꯨ ꯂꯦꯝꯕꯤ ꯅꯪ ꯃꯊꯪꯒꯤ ꯊꯥ ꯍꯧꯔꯛꯄꯗ ꯆꯦꯟꯕꯗꯨꯗꯤ ꯀꯥꯎꯅꯨꯀꯣ꯫ ꯍꯣ ꯀꯥꯎꯖꯔꯣꯏꯌꯦ ꯄꯥꯈꯠ ꯆꯥꯎꯕ ꯄꯥꯝꯃꯨꯕꯥꯎ꯫ ꯂꯦꯝꯕꯤ ꯐꯛꯁꯥꯎꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯀꯨꯟꯖꯣꯒ ꯑꯃꯨꯛ ꯎꯅꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ ꯂꯦꯝꯕꯤ ꯉꯁꯥꯏꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯅꯨꯄꯤꯅꯤꯅ ꯇꯥ ꯀꯨꯟꯖꯣ, ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯃꯇꯝꯁꯦ ꯍꯦꯛꯇ ꯊꯦꯡꯈꯤꯕ ꯈꯪꯍꯧꯗꯦ, ꯑꯗꯨꯅ ꯁꯥꯎꯔꯅꯨꯕ ꯇꯥ ꯀꯨꯟꯖꯣ꯫ ꯑꯁꯨꯛ ꯋꯥꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯕꯤꯗꯦ꯫ ꯐꯔꯦꯁꯦ ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯦ, ꯅꯪꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯦ, ꯍꯌꯦꯡ ꯎꯅꯁꯦ, ꯈꯔ ꯉꯟꯅ ꯊꯣꯛꯂꯛꯎꯀꯣ꯫ ꯑꯩꯈꯣꯏꯅꯤ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯅꯪꯒꯤ ꯐꯤꯖꯣꯜ ꯑꯅꯧꯕ ꯑꯃ ꯂꯩꯔꯨꯁꯦꯕ꯫ ꯍꯣꯏ ꯇꯥ ꯀꯨꯟꯖꯣ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯅ ꯅꯨꯄꯥ ꯀꯌꯥ ꯎꯅꯔꯨꯕꯒꯤ ꯇꯨꯡꯗ ꯃꯌꯨꯝꯗ ꯁꯔꯦꯡ ꯑꯆꯧꯕ ꯑꯃ ꯂꯩꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯦꯂꯩꯅ ꯍꯩꯃꯥ ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯂꯦꯝꯕꯤ꯫ ꯏꯃꯥ, ꯑꯩꯅ ꯏꯃꯥꯕꯨ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ, ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯊꯣꯛꯁꯤꯀꯣ꯫ ꯏꯃꯥꯒꯤ ꯂꯦꯝꯕꯤ, ꯅꯪꯒꯤ ꯁꯣꯅꯥꯒꯤ ꯈꯨꯗꯣꯞ ꯍꯥꯏꯕꯗꯨꯗꯤ ꯄꯨꯔꯛꯂꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯁꯤ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯇꯨ꯫ ꯍꯩꯃꯥ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗ, ꯁꯅꯥꯁꯨ ꯌꯥꯝꯂꯝꯒꯅꯤ, ꯈꯨꯗꯣꯞꯁꯦ ꯌꯥꯝ ꯆꯥꯎꯏ꯫ ꯑꯗꯣ ꯏꯃꯥꯁꯤ ꯏꯆꯥꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯏꯃꯥ ꯀꯔꯤ ꯋꯥꯐꯝꯅꯣ? ꯁꯤ ꯅꯤꯡꯊꯤꯅ ꯐꯝꯃꯨ, ꯇꯞꯅ ꯏꯪꯅꯅꯦ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯅꯤ꯫ ꯂꯦꯝꯕꯤ ꯐꯝꯊꯔꯕꯗ ꯃꯦꯂꯩ ꯇꯞꯅ ꯃꯆꯥꯗ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯦꯂꯩ, ꯏꯆꯥꯕꯨ ꯏꯃꯥꯒ ꯊꯥꯏꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯏꯇꯥ ꯑꯃꯅꯅꯦ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯏꯃꯥꯗ ꯀꯟꯅ ꯍꯥꯏꯔꯤꯅꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯏꯃꯨꯡꯗꯨꯕꯨ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯕ꯭ꯔꯣ? ꯁꯦꯜꯒꯤ ꯋꯥꯗꯤ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯑꯣꯟꯊꯣꯛꯅ ꯄꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ, ꯃꯌꯨꯝ ꯃꯀꯩꯒꯗꯣ ꯀꯣꯅꯨꯡꯒꯨꯝꯅ ꯐꯖꯔꯤꯕꯅꯤꯅꯦ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯒꯤꯗꯤ ꯁꯦꯜꯕꯨ ꯄꯥꯏꯔꯕꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯌꯦꯡꯉꯣ ꯏꯃꯥ, ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯁꯦ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯃꯧ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯐꯖꯔꯤꯕ ꯄꯨꯝꯕ ꯃꯥꯡꯈꯤꯗꯧꯔꯤꯕꯅꯤ꯫ ꯍꯣ ꯑꯗꯨꯕꯨꯗꯤꯅꯦ ꯏꯃꯥꯅ ꯃꯨꯟꯅ ꯈꯪꯕ ꯏꯃꯨꯡꯅꯤ, ꯑꯗ ꯅꯨꯄꯥꯗꯣ ꯀꯣꯛ ꯑꯃ ꯇꯧꯋꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯁꯨꯝ ꯉꯥꯡꯅꯕ ꯑꯃ ꯏꯃꯥꯅ ꯁꯨꯝ ꯇꯥꯕ꯫ ꯏꯃꯥ, ꯑꯩꯒꯤꯗꯤ ꯑꯩꯅ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯏꯃꯨꯡꯗ ꯁꯦꯜꯕꯨ ꯄꯥꯏꯔꯕꯗꯤ ꯌꯥꯔꯦ, ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯏꯁꯛ ꯑꯁꯤ ꯎꯕꯗ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯜꯂꯗꯕꯅꯤ, ꯃꯗꯨꯅꯤ ꯅꯆꯥ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯤ꯫ ꯍꯣꯏꯅꯦ, ꯏꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ꯫ ꯑꯗ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯀꯝꯗꯧꯕ? ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯏꯃꯥ, ꯍꯧꯖꯤꯛꯁꯦ ꯏꯃꯥ ꯍꯣꯏꯒꯤ ꯊꯥꯏꯅꯒꯤ ꯁꯟ ꯐꯥꯕ ꯉꯝꯕ ꯃꯤꯁꯛꯇ ꯏꯆꯥ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯕꯅꯤ, ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯣꯏꯕꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯀꯣꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯕꯁꯨ ꯑꯝꯇ ꯌꯥꯎꯗꯦꯗ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯅ ꯊꯣꯛꯄꯅꯦ ꯐꯅꯕ ꯁꯤꯜꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯦꯂꯩ ꯑꯃꯗꯤ ꯂꯦꯝꯕꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯅ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯂꯩꯒꯤ ꯃꯃꯥ ꯃꯆꯥꯗꯤ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯑꯣꯏꯔꯝꯂꯤꯕ ꯌꯨꯝꯀꯩ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯤꯡꯈꯩꯕꯨ ꯁꯦꯡꯅ ꯈꯪꯗ꯭ꯔꯕꯁꯨ ꯆꯤꯡꯈꯩꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯦꯂꯩꯅ ꯂꯨꯍꯣꯡꯕꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄꯗꯨꯗ ꯁꯅꯥꯍꯜꯒ ꯊꯕꯥꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯁꯦꯜ ꯌꯥꯅꯔꯗꯨꯅ ꯊꯨꯅ ꯂꯨꯍꯣꯡꯅꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯂꯦꯞꯇꯨꯅꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯤꯡꯈꯩ ꯀꯥ ꯑꯗꯨ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ, ꯂꯦꯝꯕꯤꯁꯨ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯥ ꯆꯤꯡꯈꯩ, ꯑꯩꯈꯣꯏꯅꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯨꯅ ꯉꯁꯤꯗꯤ ꯑꯩꯁꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤ, ꯑꯗꯨꯅ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯆꯤꯡꯈꯩꯁꯨ ꯑꯉꯥꯎꯕ ꯑꯃ ꯅꯠꯇꯕꯅ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯣ ꯃꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯋꯥꯗꯤ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯅꯣꯛꯐꯦꯠ ꯇꯃꯛ ꯇꯧꯖꯩ꯫ ꯂꯦꯝꯕꯤꯗꯤ ꯆꯤꯡꯈꯩꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯊꯣꯏꯅ ꯑꯗꯨꯝ ꯍꯔꯥꯎꯖꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯆꯤꯡꯈꯩꯒꯤ ꯍꯨꯏ ꯀꯩꯐꯥꯗꯨꯁꯨ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯐꯝꯃꯤ꯫ ꯂꯦꯝꯕꯤꯗꯤ ꯍꯨꯏ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯤꯡꯊꯤꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯆꯣꯡꯈꯠꯇꯨꯅ ꯀꯨꯟꯈꯤꯕꯗꯨꯗ ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯗꯨꯅ ꯂꯧꯊꯣꯛꯂꯒ ꯀꯩꯐꯥꯗ ꯐꯨꯗꯨꯅ "ꯀꯔꯤ ꯍꯨꯏꯅꯣ ꯁꯤꯕꯣ? ꯐꯃꯨꯡ ꯃꯊꯛꯁꯤꯗ ꯀꯨꯜꯂꯤꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯀꯩꯐꯥꯗ ꯐꯤꯅꯥꯠ ꯑꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯜꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯃꯥꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯕ ꯀꯩꯐꯥꯗ ꯐꯨꯈꯤꯕꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯨꯠ ꯈꯨꯆꯥꯎꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯆꯤꯡꯈꯩ ꯃꯌꯥ ꯆꯤꯛꯇꯨꯅ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯀꯩꯐꯥꯕꯨ ꯐꯨꯔꯤꯕꯁꯦ?
ꯍꯥ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯂꯦꯝꯕꯤ ꯆꯤꯡꯈꯩꯅ ꯑꯗꯨꯝꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯨꯗ ꯃꯥꯁꯨ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕ ꯀꯥꯎ ꯃꯈꯩ ꯍꯦ ꯑꯉꯥꯎꯕ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯅꯠꯇꯤꯛꯂꯥ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯕꯨ ꯅꯪꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯜꯂꯤꯕꯅꯣ ꯍꯦ ꯑꯉꯥꯎꯕ ꯅꯪꯗꯤ ꯌꯨꯝ ꯑꯁꯤ ꯂꯩꯒꯗꯕ ꯅꯠꯇꯦ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯂꯩꯒꯗꯕ ꯑꯉꯥꯎꯕꯅꯦ ꯑꯉꯥꯎꯕ ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯑꯁꯥꯎ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯝꯕ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯪꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯆꯤꯡꯈꯩꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯗꯨꯝꯅ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯍꯜ ꯄꯥꯈꯠꯅ ꯀꯥꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯁꯅꯥꯍꯜ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯆꯤꯡꯈꯩ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯁꯤ ꯑꯁꯨꯝꯅ ꯇꯧꯕ ꯐꯠꯇꯦ ꯑꯗꯨꯅ ꯏꯆꯥ ꯑꯝꯇ ꯇꯞꯊꯧꯁꯦ ꯕꯥꯕꯥ ꯃꯥ ꯌꯨꯝ ꯑꯁꯤ ꯇꯥꯟꯊꯣꯛꯈꯣ ꯃꯥꯕꯨ ꯌꯨꯝ ꯑꯁꯤ ꯊꯝꯒꯅꯨ ꯃꯥ ꯇꯥꯟꯊꯣꯛꯈꯣ ꯕꯥꯕꯥ ꯁꯅꯥꯍꯜ ꯆꯤꯡꯈꯩꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯂꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯆꯤꯡꯈꯩꯕꯨ ꯊꯦꯝꯗꯨꯅ ꯀꯥꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯀꯞꯁꯤꯟꯅꯗꯨꯅ ꯏꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯊꯕꯥ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯇꯧꯗ ꯉꯁꯤꯗ ꯂꯨꯍꯣꯡꯂꯛꯂꯤꯕ ꯃꯃꯧ ꯑꯁꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥꯍꯣꯏꯕꯦꯝꯃ ꯁꯦ ꯑꯁꯨꯝꯅ ꯀꯞꯀꯅꯨꯁꯦ ꯅꯪ ꯏꯃꯥꯈꯣꯏꯕꯨ ꯍꯥꯟꯅ ꯋꯥꯐꯝꯁꯦ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯒꯅꯨ ꯊꯦꯝꯗꯨꯅ ꯂꯣꯏꯅꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯄꯥꯝꯗꯕ ꯑꯃ ꯍꯦꯛ ꯂꯩꯔꯕꯗꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯅꯤ ꯏꯃꯧ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ ꯃꯅꯦꯝ ꯊꯕꯥꯅ ꯅꯤꯡꯊꯤꯅ ꯊꯦꯝꯕꯗꯒꯤ ꯂꯦꯝꯕꯤ ꯀꯞꯁꯤꯟꯅꯕꯗꯨ ꯇꯣꯛꯈꯤꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ ꯆꯤꯡꯈꯩꯁꯨ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯦꯝꯕꯤꯗ ꯎꯠꯂꯨꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯂꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯈꯟꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯂꯦꯝꯕꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ ꯂꯦꯝꯕꯤ ꯁꯥꯎꯅ ꯍꯦ ꯑꯉꯧꯕ ꯅꯪ ꯀꯥꯁꯤꯗ ꯀꯔꯤꯒꯤ ꯆꯪꯂꯛꯂꯤꯕꯅꯣ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯀꯥꯁꯤ ꯆꯪꯉꯛꯀꯅꯨ ꯅꯪꯗꯤ ꯅꯁꯥꯒꯤ ꯅꯨꯄꯤ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯍꯨꯏ ꯑꯁꯤꯅꯤ ꯍꯦꯟꯅ ꯃꯃꯜ ꯂꯩꯅ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯗꯤ ꯂꯨꯈꯥꯛ ꯆꯥꯗꯨꯅ ꯍꯨꯏ ꯑꯃꯒꯨꯝꯅ ꯄꯨꯟꯁꯤꯗꯨ ꯍꯤꯡꯉꯨ ꯆꯤꯡꯈꯩ ꯁꯥꯎꯅꯤꯡꯕ ꯍꯦꯃꯟꯕꯅ ꯁꯥꯎꯅ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯠꯇ ꯄꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯊꯨꯒꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯍꯥꯏꯐꯦꯠꯇꯤ ꯀꯤꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯆꯤꯡꯈꯩꯅ ꯊꯣꯛꯈ꯭ꯔꯕꯗ ꯂꯦꯝꯕꯤ ꯊꯣꯛꯈ꯭ꯔꯤꯕ ꯆꯤꯡꯈꯩꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯆꯤꯡꯈꯩ ꯈꯜꯂꯨꯔꯒ ꯃꯇꯣꯝꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯧꯅ ꯂꯥꯎꯖꯩ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯂꯦꯝꯕꯤ ꯆꯤꯡꯈꯩꯕꯨ ꯃꯄꯨꯔꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗ ꯍꯥꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇꯁꯨ ꯌꯥꯎꯗ ꯃꯥꯒꯤ ꯊꯣꯛꯄ ꯃꯀꯦ ꯁꯦꯝꯗꯨꯅꯇ ꯂꯩꯔꯝꯃꯤ ꯃꯃꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯑꯗꯨꯝ ꯍꯦꯟꯅ ꯏꯆꯥꯒꯤ ꯐꯤꯕꯝ ꯑꯁꯦ ꯁꯣꯛꯆꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯃꯄꯥ ꯑꯩꯁꯨ ꯀꯣꯛꯁꯦ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯏꯆꯥꯁꯤꯒꯤ ꯃꯇꯧꯅꯤ ꯏꯃꯧ ꯑꯁꯤꯒꯤ ꯃꯇꯧꯃꯛꯅꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ ꯃꯃꯥ ꯏꯆꯥꯕꯨꯗꯤ ꯃꯤꯃꯥꯟꯅꯗꯦ ꯑꯉꯥꯎꯕꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯁꯥꯎꯅꯤꯡꯕ ꯄꯣꯛꯇꯦ ꯑꯗꯨꯕꯨ ꯏꯃꯧ ꯑꯁꯦ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯦꯅꯦ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯨꯕ ꯊꯕꯛꯅ ꯇꯥꯌꯣꯟꯅꯔꯕꯗ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯍꯜ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯂꯦꯝꯕꯤꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯜꯂꯗꯨꯅ ꯃꯁꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥꯒꯁꯨ ꯂꯣꯟꯅ ꯎꯅꯕ ꯍꯧꯔꯛꯂꯝꯃꯤ ꯉꯁꯤꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯒꯤ ꯂꯦꯝꯕꯤ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯔꯒ ꯊꯕꯥ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯃꯇꯝꯁꯤ ꯊꯦꯡꯂꯦꯅꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯆꯠꯂꯨꯗꯅ ꯂꯦꯝꯕꯤ ꯁꯥꯎꯅ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯄꯥꯟꯅꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯁꯤꯒꯨꯝ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯏꯃꯧꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯀꯟꯃꯟꯗꯔꯅꯦꯍꯦ ꯏꯃꯥ ꯃꯈꯥ ꯌꯥꯝꯅ ꯁꯝꯊꯕꯤꯔꯅꯨ ꯑꯩꯁꯦ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ ꯑꯁꯨꯛ ꯂꯨꯕ ꯊꯕꯛ ꯑꯁꯤꯗ ꯀꯝꯗꯧꯅ ꯅꯆꯥ ꯑꯉꯥꯎꯕꯁꯦ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯃꯥ ꯍꯣꯏꯁꯨ ꯋꯥꯈꯜ ꯈꯔ ꯈꯟꯊꯕꯗꯤ ꯐꯕꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯈꯔ ꯊꯦꯡꯂꯛꯄꯁꯨ ꯌꯥꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯕꯥ ꯀꯔꯤꯁꯨ ꯉꯥꯡꯂꯨꯕ ꯉꯝꯗ ꯆꯠꯈ꯭ꯔꯤꯕ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯉꯁꯥꯏ ꯃꯈꯩ ꯉꯥꯡꯅꯔꯤꯕꯗꯨ ꯆꯤꯡꯈꯩꯁꯨ ꯇꯥꯔꯤꯕꯅꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯩꯐꯥꯕꯨ ꯌꯦꯡꯗꯨꯅ ꯀꯩꯐꯥ ꯑꯩꯁꯤꯕꯨ ꯍꯤꯡꯕꯗ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏꯅꯔꯤꯕ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏꯕꯗ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯥꯎꯕ ꯑꯩꯕꯨ ꯍꯩꯅꯗ꯭ꯔꯤꯕ
ꯀꯩꯐꯥ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ? ꯆꯤꯡꯈꯩꯅ ꯀꯞꯂꯤꯕꯗꯨ ꯃꯤꯔꯣꯟ ꯅꯤꯡꯊꯤꯅ ꯈꯪꯂꯕ ꯀꯩꯐꯥ ꯆꯪꯁꯤꯟꯗꯨꯅ ꯆꯤꯡꯈꯩꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯃꯔꯩꯅ ꯂꯦꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯀꯞꯇꯨꯅ ꯀꯩꯐꯥ ꯅꯪꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯐꯔꯝꯒꯅꯤꯀꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯦꯝꯕꯤꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯊꯦꯡꯂꯕ ꯃꯇꯝꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯥꯊꯗꯨꯅ ꯂꯥꯛꯄ ꯊꯕꯛ ꯃꯃꯧꯒꯤ ꯂꯤꯆꯠ ꯑꯁꯤ ꯀꯥ ꯍꯦꯜꯂꯛꯄꯅ ꯃꯥ ꯋꯥ ꯈꯔ ꯉꯥꯡꯂꯒꯦ ꯈꯜꯂꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤꯕꯣ? ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯕꯅꯣ? ꯅꯪꯕꯨ ꯅꯌꯨꯝꯗꯒꯤ ꯀꯔꯤꯁꯨ ꯅꯃꯥ ꯅꯄꯥꯗꯨꯅ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ? ꯐꯔꯛꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯝꯇ ꯈꯪꯗ ꯎꯗꯕꯣꯏ ꯅꯤꯡꯗꯅ ꯅꯪꯅ ꯇꯧꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ? ꯍꯦ ꯍꯅꯨꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯦꯛꯇ ꯄꯟꯗꯨꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ? ꯑꯩꯅ ꯀꯔꯤ ꯂꯤꯆꯠ ꯆꯠꯂꯦ ꯍꯥꯏꯕ ꯅꯪ ꯅꯃꯤꯠꯇꯨꯅ ꯎꯔꯕ꯭ꯔꯥ? ꯍꯥ ꯅꯃꯤꯠ ꯑꯗꯨꯅ ꯎꯔꯕ꯭ꯔꯕ? ꯑꯩꯒꯤ ꯂꯤꯆꯠ ꯇꯥꯛꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯐꯨꯔꯅꯤ꯫ ꯑꯩꯁꯨ ꯃꯧ ꯑꯃꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯏꯄꯨꯔꯣꯏꯕ ꯑꯉꯥꯎꯕꯁꯤꯒ ꯑꯩꯕꯨ ꯀꯝꯗꯧꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯧ ꯍꯥꯏꯕꯅꯣ? ꯍꯦ ꯃꯧ ꯅꯪ ꯌꯥꯝ ꯍꯦꯟꯃꯜꯂꯤ꯫ ꯈꯔ ꯈꯟꯊꯔꯒꯅꯦ ꯋꯥ ꯉꯥꯡꯕ ꯇꯝꯃꯨꯀꯣ꯫ ꯅꯪ ꯏꯋꯥ ꯏꯄꯨꯔꯣꯏꯕꯁꯦ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯊꯦꯝꯗꯨꯅ ꯂꯣꯏꯅꯕ ꯌꯥꯗꯕ꯭ꯔꯥ? ꯍꯥ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯃꯧ ꯑꯃꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯑꯊꯦꯡ ꯑꯃꯝꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯅꯕ꯭ꯔꯅꯦꯍꯦ? ꯏꯆꯥꯁꯦ ꯃꯤꯃꯥꯟꯅꯗꯦ ꯈꯟꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯕꯅꯤ꯫ ꯑꯩꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕꯁꯦ ꯅꯪꯒꯤ ꯂꯤꯆꯠꯇꯣ ꯍꯦꯜꯂꯛꯄꯒꯤꯅꯤ꯫ ꯏꯅꯦꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯟꯗ ꯅꯆꯤꯜ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯁꯨꯝ ꯈꯨꯝꯂꯤꯕꯅꯤ ꯅꯪꯒꯤꯁꯦ ꯈꯨꯝꯂꯤꯕꯅꯦꯕ꯫ ꯑꯁꯨꯝ ꯈꯠꯅꯔꯝꯕꯗꯒꯤ ꯂꯦꯝꯕꯤꯅ ꯁꯥꯎꯅ ꯊꯕꯥꯕꯨ ꯆꯣꯡꯁꯤꯟꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯕꯨ ꯂꯦꯝꯕꯤꯅ ꯐꯨꯈꯤꯕꯗꯨꯗ ꯆꯤꯡꯈꯩ ꯁꯥꯎꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯁꯤꯅꯤ ꯅꯥꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯗ ꯂꯦꯝꯕꯤꯕꯨ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯕꯥ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯆꯥꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯆꯤꯡꯈꯩ ꯁꯤ ꯊꯥꯗꯣꯛꯎꯁꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯁꯤꯕ ꯇꯥꯔꯤꯃꯤ ꯅꯪꯕꯣ꯫ ꯆꯤꯡꯈꯩ ꯁꯥꯎꯅ ꯏꯃꯥ ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯤꯁꯤꯗꯤ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ꯫ ꯌꯥꯗꯦ ꯏꯃꯥꯒꯤ ꯆꯤꯡꯈꯩ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯦ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦ꯫ ꯏꯃꯥ ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛ ꯑꯩ ꯃꯤ ꯍꯥꯠꯀꯦ ꯏꯃꯥ꯫ ꯀꯩꯐꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯈꯩꯕꯨ ꯇꯣꯛꯂꯣ ꯍꯥꯏꯕꯒꯨꯝ ꯐꯨꯔꯤꯠ ꯑꯗꯨ ꯆꯤꯛꯇꯨꯅ ꯆꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯅꯥꯍꯜꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕꯅ ꯂꯩꯇꯕ ꯇꯥꯟꯖꯥꯅꯤ꯫ ꯑꯗꯨꯅ ꯊꯕꯥꯗꯤ ꯃꯆꯥꯕꯨ ꯈꯥꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯇꯧꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯊꯕꯥ ꯃꯁꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯏꯃꯥꯒꯤ ꯆꯤꯡꯈꯩ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯧ ꯀꯩꯗꯧꯕꯒꯦ? ꯏꯃꯧꯁꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ꯫ ꯆꯤꯡꯈꯩ ꯃꯃꯥꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯑꯗꯨꯝꯅ ꯀꯞꯂꯛꯄꯗꯨꯗ ꯃꯥꯁꯨ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯏꯃꯥ ꯅꯆꯥꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯃꯥ ꯃꯄꯥ ꯋꯥꯍꯟꯗꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯣ? ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯣ ꯏꯃꯥ? ꯂꯦꯝꯕꯤ ꯁꯥꯎꯅ ꯀꯞꯂꯗꯨꯅ ꯅꯈꯣꯏꯕꯨ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯥꯔꯣ? ꯍꯦ ꯍꯅꯨꯕꯤ ꯅꯪꯁꯨꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯅꯆꯥꯁꯤꯒꯤ ꯃꯒꯨꯟ ꯈꯪꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯈꯣꯏꯅ ꯃꯥꯡꯍꯜꯂꯤꯕꯅꯣ? ꯄꯣꯛꯂꯛꯄꯗꯒꯤ ꯀꯅꯥꯝꯇꯅ ꯃꯤꯠꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤꯕ ꯑꯩꯕꯨ ꯉꯁꯤ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯆꯥ ꯑꯉꯧꯕꯁꯤꯅ ꯑꯩꯕꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯐꯨꯍꯜꯂꯕ ꯅꯠꯇ꯭ꯔꯥ? ꯐꯩ ꯉꯁꯤꯗꯒꯤ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ꯫ ꯅꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯁꯔꯪ ꯑꯁꯤꯗ ꯑꯩ ꯏꯀꯨꯞ ꯑꯃ ꯐꯥꯟꯗꯨꯅꯦ ꯄꯟꯊꯥꯗꯨ ꯂꯩꯅꯤꯡꯕ ꯄꯣꯛꯇꯤꯌꯦ꯫ ꯑꯩ ꯂꯩꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤ ꯀꯞꯇꯨꯅ ꯆꯦꯟꯈꯤ꯫ ꯊꯕꯥ ꯃꯃꯧꯕꯨ ꯈꯥꯝꯖꯕꯁꯨ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯆꯤꯡꯈꯩ ꯀꯩꯐꯥꯕꯨ ꯀꯣꯟꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯃꯦꯂꯩꯅ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯁꯥꯎꯅ ꯆꯤꯡꯈꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯩ ꯊꯕꯥ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ? ꯅꯈꯣꯏꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ? ꯅꯆꯥ ꯑꯉꯥꯎꯕꯁꯤꯅ ꯏꯆꯥꯕꯨ ꯇꯝꯊꯤꯅ ꯐꯨꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ? ꯃꯦꯂꯩ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯏꯪꯅ ꯇꯞꯅ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ꯫ ꯏꯆꯥꯕꯨ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯛꯂꯕꯁꯤꯗ ꯀꯝꯗꯧꯅ ꯑꯩꯅ ꯇꯞꯊꯒꯗꯧꯔꯤꯕꯅꯣ? ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯉꯥꯎꯕꯗꯣ ꯀꯧꯊꯣꯔꯛꯎ꯫ ꯅꯈꯣꯏꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯤꯕꯗꯣ ꯀꯗꯥꯏ ꯑꯩ ꯋꯥꯔꯛꯄꯤꯔꯝꯒꯦ꯫ ꯁꯅꯥꯍꯜ ꯁꯥꯎꯅ ꯍꯩ ꯃꯦꯂꯩ ꯉꯁꯥꯏꯗꯒꯤ ꯑꯩ ꯇꯥꯒꯦ ꯑꯃꯨꯛ ꯇꯥꯕꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯋꯥꯔꯛꯀꯗꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯅꯆꯥ ꯑꯩꯒꯤꯅꯦ ꯏꯃꯧ ꯑꯗꯨꯕꯨꯅꯤꯅꯦ꯫
ꯑꯩꯒꯤ ꯏꯆꯥ ꯉꯥꯎꯕꯁꯦ ꯋꯥꯔꯛꯇ꯭ꯔꯤꯉꯩꯗ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯤ ꯅꯆꯥꯗꯣ ꯍꯥꯟꯅ ꯋꯥꯔꯛꯐꯝ ꯊꯣꯛꯇ꯭ꯔꯣ? ꯍꯩ ꯊꯕꯥ, ꯏꯃꯧ ꯋꯥꯈꯜ ꯇꯥꯕꯤ ꯏꯪ ꯇꯞꯄꯤ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯕꯨ ꯍꯥꯟꯅ ꯅꯤꯡꯊꯤꯅ ꯋꯥꯔꯛꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯕꯨ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯨꯝ ꯑꯃꯠꯇꯒꯤ ꯑꯐꯕ ꯃꯧ ꯂꯩꯔꯛꯂꯣꯏ ꯍꯥꯏꯕꯁꯦ ꯅꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯂꯤꯕ ꯃꯃꯥ ꯈꯨꯗꯤꯡꯃꯛꯅ ꯋꯥꯈꯜ ꯈꯟꯊꯐꯝ ꯊꯣꯛꯄꯅꯤ꯫ ꯁꯅꯥꯍꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯦꯂꯩ ꯀꯔꯤꯁꯨ ꯈꯨꯝꯐꯝ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯂꯩꯅꯤ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯣ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯆꯥ ꯑꯉꯥꯎꯕ ꯃꯤꯃꯥꯟꯅꯗꯕ ꯑꯁꯤꯕꯨꯅ ꯀꯟꯈꯠꯇꯨꯅ ꯊꯝꯂꯒ ꯑꯩꯒꯤ ꯏꯆꯥꯕꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯃꯛꯅꯦ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯇꯥꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯁꯥꯔ ꯃꯤꯔ ꯈꯪꯗꯕ ꯅꯆꯥꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯝꯕꯁꯨ ꯑꯩ ꯉꯝꯖꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯟꯅꯕꯗꯒꯤ ꯁꯅꯥꯍꯜꯅ ꯁꯥꯎꯗꯨꯅ ꯃꯦꯂꯩ ꯑꯃꯗꯤ ꯂꯦꯝꯕꯤꯅ ꯄꯥꯝꯖꯕ ꯈꯨꯗꯤꯡꯃꯛ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯦꯂꯩꯒ ꯂꯦꯝꯕꯤꯒꯗꯤ ꯀꯔꯤꯁꯨ ꯈꯟꯗ ꯂꯟ ꯊꯨꯝ ꯈꯔ ꯐꯪꯕꯗ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯁꯅꯥꯍꯜꯒꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯃꯆꯦ ꯂꯥꯛꯇꯨꯅ ꯎꯁꯤꯠꯃꯟꯗꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯤꯡꯈꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯍꯜꯅ ꯍꯧꯗꯣꯛꯂꯤ ꯋꯥꯐꯝꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯦꯝꯆꯥꯅ, ꯁꯅꯥꯍꯜ, ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯈꯟꯊꯍꯟꯅꯤꯡꯉꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯃꯃꯥꯡ ꯊꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝꯅꯅꯦ ꯊꯣꯛꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯄꯨꯝꯕꯅꯦ ꯏꯆꯦꯅ ꯄꯨꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯆꯥꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯁꯅꯥꯍꯜ ꯑꯃꯗꯤ ꯊꯕꯥꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯗꯨꯅ ꯆꯤꯡꯈꯩꯕꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯀꯥꯗꯨꯗ ꯆꯤꯡꯈꯩ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯅ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ꯫ ꯃꯃꯥꯡ ꯊꯛꯀꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯆꯤꯡꯈꯩꯒꯤ ꯃꯁꯥꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯤꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯅꯨꯔꯩ ꯐꯝꯂꯝꯕꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯇꯨꯅ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯁꯨ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯀꯤꯅ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯅꯨ, ꯑꯩ ꯅꯪꯕꯨ ꯀꯤꯏ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯀꯅꯨ ꯅꯪ꯫ ꯅꯨꯔꯩ ꯆꯤꯡꯈꯩꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯄꯥꯏꯗꯨꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯎꯔꯒ ꯀꯤꯔꯤꯕꯁꯦ? ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯁꯨ ꯅꯠꯇꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯪ ꯑꯩꯒꯤ ꯀꯅꯥꯁꯨ ꯅꯠꯇꯦ꯫ ꯅꯨꯔꯩ ꯅꯨꯡꯉꯥꯏꯇꯅ, ꯇꯥ ꯆꯤꯡꯈꯩ, ꯅꯪꯅ ꯑꯩꯕꯨ ꯀꯅꯥꯁꯨ ꯅꯠꯇꯦ ꯍꯥꯏꯔꯕꯁꯨ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯅꯪꯗꯤ ꯑꯩꯕꯨ ꯀꯤꯗꯕ꯭ꯔꯥ? ꯑꯩꯕꯨ ꯎꯕꯗ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯀꯔꯤꯁꯨ ꯐꯥꯎꯗꯕ꯭ꯔꯥ? ꯅꯨꯔꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯁꯛꯐꯝꯗ, ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯤꯒꯗꯧꯔꯤꯕꯅꯣ? ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯃꯥꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈ꯭ꯔꯕ ꯑꯩꯒꯤ ꯏꯁꯣꯔ ꯁꯛꯂꯕ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯆꯤꯡꯈꯩ ꯅꯨꯔꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯇꯧꯗ ꯇꯨꯃꯤꯟꯅ ꯅꯨꯔꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯩꯐꯥꯁꯨ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯨꯟꯊꯔꯛꯏ꯫ ꯅꯨꯔꯩ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯩꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯩꯐꯥꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ, ꯇꯥ ꯆꯤꯡꯈꯩ, ꯍꯨꯏꯁꯤ ꯌꯥꯝ ꯅꯨꯡꯁꯤ, ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯃꯥ ꯍꯨꯏ ꯅꯠꯇꯦ, ꯃꯥꯒꯤ ꯃꯔꯨꯞꯅꯤ꯫ ꯑꯗꯣ ꯇꯥ ꯆꯤꯡꯈꯩꯒꯤ ꯃꯔꯨꯞꯁꯤꯕꯨ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯃꯁꯥꯁꯨ ꯌꯥꯝ ꯐꯩ꯫ ꯀꯩꯐꯥ꯫ ꯅꯨꯔꯩ ꯃꯈꯨꯠ ꯈꯠꯇꯨꯅ, ꯇꯨꯔꯨ ꯇꯨꯔꯨ ꯇꯨꯔꯨ, ꯀꯩꯐꯥ ꯂꯥꯛꯑꯣ, ꯁꯤꯗ ꯂꯥꯛꯑꯣ꯫ ꯀꯩꯐꯥꯁꯨ ꯅꯨꯔꯩꯕꯨ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯕꯒꯨꯝꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯔꯥꯎꯅ ꯆꯣꯡꯈꯠꯇꯨꯅ ꯅꯨꯔꯩꯒ ꯁꯥꯟꯅꯩ꯫ ꯆꯤꯡꯈꯩꯁꯨ ꯅꯨꯔꯩꯅ ꯀꯩꯐꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯀꯩꯐꯥꯒ ꯁꯥꯟꯅꯔꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯊꯣꯡꯖꯤꯜꯗ ꯄꯥꯈꯠꯅ ꯂꯨꯝꯗꯨ ꯂꯩꯔꯝꯕ ꯁꯅꯥꯍꯜꯒ ꯊꯕꯥꯒ ꯆꯤꯡꯈꯩꯒꯤ ꯃꯈꯣꯜ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯕꯗꯨꯗ, ꯑꯩꯈꯣꯏ ꯃꯄꯥ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯨꯝꯂꯨꯔꯁꯤ, ꯀꯔꯤꯁꯨ ꯇꯧꯔꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯃꯃꯥ, ꯍꯟꯗꯛꯀꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯃꯗꯤ ꯈꯔ ꯃꯤꯔꯣꯟ ꯊꯨꯡꯒꯗꯧ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯗꯤ ꯏꯃꯧꯒꯅꯦ ꯄꯨꯡꯈꯤ ꯍꯦꯛ ꯀꯤꯖꯔꯦ, ꯂꯤꯟꯗꯥꯎꯕꯤ ꯑꯃꯗꯤ ꯍꯦꯛ ꯈꯨꯗꯤ ꯊꯤꯔꯨꯗꯅ꯫ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯤꯃꯨꯛ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯔꯤꯁꯨ ꯇꯧꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯑꯌꯨꯛꯇ ꯊꯕꯥꯅ ꯌꯥꯍꯧꯔꯛꯄꯗ ꯇꯨꯜꯁꯤꯕꯣꯡꯗ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯨ ꯂꯩꯔꯝꯕꯗꯨꯗ ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯊꯕꯥꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯅꯨꯔꯩꯁꯨ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯅꯥꯍꯜꯅ, ꯍꯩꯃꯥ, ꯏꯃꯧꯅ ꯆꯥ ꯄꯨꯔꯛꯂꯦꯗꯅ, ꯀꯗꯥꯏ ꯀꯗꯥꯏ, ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯗꯨ ꯏꯀꯨ ꯑꯃꯨꯛꯇ ꯍꯥꯟꯅ ꯊꯛꯀꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯧꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯇꯧꯔꯝꯂꯤꯕꯗꯤ? ꯏꯃꯧ ꯋꯥꯅꯅꯕ ꯏꯃꯥꯅ ꯇꯧꯔꯕꯁꯨ ꯌꯥꯕꯁꯤꯗ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯌꯨꯝ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯑꯍꯜ ꯑꯃ ꯑꯣꯏꯗꯨꯅ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯂꯦꯝꯅ ꯂꯩꯕꯤꯔꯣ꯫
ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯃꯧꯗꯤ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤꯅꯦ꯫ ꯑꯗꯣ ꯏꯃꯥ ꯕꯥꯕꯥ ꯋꯥꯐꯝ ꯑꯃꯇ ꯑꯩ ꯍꯪꯖꯒꯦ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ꯫ ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ ꯏꯃꯧꯅ ꯍꯪꯅꯤꯡꯂꯤꯕꯁꯤꯕꯣ? ꯏꯃꯥ ꯇꯥꯁꯤꯡꯈꯩꯒꯤ ꯐꯤꯕꯝ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈ꯭ꯔꯤꯕꯅꯣ ꯑꯃꯨꯛꯇ ꯁꯦꯡꯅ ꯅꯃꯧꯗ ꯍꯥꯏꯕꯤꯌꯨ꯫ ꯁꯅꯥꯍꯜꯅ ꯏꯃꯧ ꯏꯕꯦꯝꯃ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ꯫ ꯆꯤꯡꯈꯩꯒꯤ ꯃꯊꯛꯇ ꯃꯆꯦ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯄꯤꯛꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯉꯁꯤ ꯑꯁꯤꯒꯨꯝꯂꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯏꯈ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯕꯗ ꯅꯨꯔꯩ ꯃꯄꯨꯔꯣꯏꯕꯕꯨ ꯃꯥꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯕ ꯉꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯩꯐꯥꯗꯨ ꯈꯣꯡꯕꯥꯜ ꯑꯃꯗ ꯇꯥꯁꯤꯜꯂꯨꯕꯒꯤ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯀꯩꯐꯥ ꯅꯪꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯇꯥꯁꯤꯜꯂꯨꯔꯦ? ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ, ꯂꯨꯖꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯀꯩꯐꯥꯕꯨ ꯅꯨꯔꯩꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯗꯨꯅ ꯂꯨꯖꯕꯤꯔꯝꯃꯤ꯫ ꯀꯩꯐꯥ ꯃꯤꯔꯣꯟ ꯐꯅ ꯈꯪꯂꯕꯁꯨ ꯍꯨꯏ ꯑꯣꯏꯕꯅ ꯅꯨꯔꯩꯅ ꯂꯨꯖꯕꯗꯨꯗ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯝꯃꯤ꯫ ꯆꯥꯎꯔꯕ ꯀꯩꯐꯥꯗꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯅꯨꯔꯩ ꯃꯆꯥꯗꯨ ꯄꯨꯝꯆꯣꯠ ꯍꯦꯛ ꯆꯣꯠꯂꯤ꯫ ꯀꯩꯐꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯤꯡꯈꯩ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯅꯨꯔꯩꯅ ꯀꯩꯐꯥꯕꯨ ꯂꯨꯖꯔꯤꯕꯗꯨ ꯐꯨꯔꯤꯕꯩ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯁꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯍꯥꯞꯄ ꯕꯥꯔꯇꯤꯟ ꯑꯗꯨꯅ ꯅꯨꯔꯩꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯈꯤꯔꯝꯃꯤ꯫ ꯅꯨꯔꯩ ꯃꯀꯣꯛꯇꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯈꯤ꯫ ꯊꯕꯥ ꯄꯥꯈꯠꯅ ꯍꯩꯃꯥ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯗꯤ? ꯏꯃꯧ ꯏꯕꯦꯝꯃ ꯏꯅꯦꯝꯗꯤ ꯃꯥꯡꯂꯤꯗꯅ꯫ ꯁꯅꯥꯍꯜꯅ ꯃꯃꯥ ꯆꯠꯂꯣ, ꯅꯃꯧꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯅꯤꯡꯊꯤꯅ ꯊꯝꯂꯝꯃꯣ, ꯑꯩ ꯑꯃꯨꯛꯇ ꯃꯥꯏꯕ ꯀꯧꯔꯨꯒꯦ꯫ ꯃꯈꯣꯏ ꯃꯄꯥ ꯈꯔ ꯇꯨꯕꯤꯔꯛꯎꯀꯣ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯀꯧꯗꯨꯅ ꯊꯕꯥꯕꯨ ꯌꯦꯡꯂꯕꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯁꯣꯛꯂꯝꯗ꯭ꯔꯦ꯫ ꯏ ꯈꯔ ꯊꯣꯛꯈꯤꯕꯅ ꯍꯧꯖꯤꯛꯁꯨ ꯅꯨꯔꯩ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯄꯥꯈꯠꯂꯨꯔꯅꯨ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯄꯣꯊꯥꯍꯜꯂꯨ, ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯒ꯭ꯌꯥꯟꯁꯨ ꯂꯥꯛꯂꯅꯤꯗ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ꯫ ꯃꯥꯏꯕ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯁꯅꯥꯍꯜꯅ ꯆꯤꯡꯈꯩꯕꯨ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯊꯕꯥꯗꯤ ꯅꯨꯔꯩꯅ ꯋꯥꯈꯜ ꯂꯥꯛꯂꯒ ꯂꯦꯝꯕꯤꯒꯨꯝꯅ ꯅꯨꯔꯩꯁꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯅꯨꯔꯩ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ ꯊꯕꯥ ꯊꯋꯥꯏ ꯋꯥꯖꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥ ꯀꯣꯛꯁꯦ ꯈꯔꯗꯤ ꯉꯥꯎꯕꯒꯨꯝꯅ ꯇꯧꯋꯦ꯫ ꯁꯤ ꯏꯃꯧ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎꯈꯣ, ꯏꯅꯦꯝ ꯁꯪꯕꯤꯒꯦ꯫ ꯏꯃꯥ ꯁꯪꯗ꯭ꯔꯕꯁꯨ ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯄꯣꯊꯥꯖꯒꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯉꯥꯎꯕꯁꯦ ꯃꯁꯤꯗ ꯋꯥꯔꯧꯕ꯭ꯔꯣ? ꯏꯃꯥ ꯀꯔꯤꯒꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯒꯗꯧꯔꯤꯕꯅꯣ? ꯅꯈꯣ ꯏꯕꯨꯡꯉꯣꯗꯣ ꯃꯁꯥꯕꯨ ꯋꯥꯔꯧꯗꯨꯅ ꯄꯨꯟꯗꯨꯅ ꯁꯪꯒꯣꯏꯗ ꯉꯁꯥꯏꯗꯒꯤ ꯊꯝꯂꯤꯕꯅꯤ꯫ ꯏꯃꯧ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯍꯥꯏꯅꯅꯦ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯃꯨꯀꯣ꯫ ꯃꯅꯦꯝꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯕꯗ ꯅꯨꯔꯩ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯤꯡꯈꯩꯕꯨ ꯊꯧꯔꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯊꯥ ꯆꯤꯡꯈꯩ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯨꯔꯁꯤ꯫ ꯆꯤꯡꯈꯩ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯔꯩꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯄꯨ, ꯁꯦ ꯑꯩꯉꯣꯟꯗ ꯄꯨ, ꯑꯗꯨꯒ ꯑꯩꯕꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈꯤꯅꯣ꯫ ꯊꯥ ꯆꯤꯡꯈꯩ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯣ ꯍꯥꯏꯔꯕꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗ꯭ꯔꯥ? ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯒꯦ, ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅꯗꯤ ꯅꯪ ꯆꯠꯈꯤꯅꯣ꯫ ꯑꯗꯨꯗꯤ ꯇꯥ ꯆꯤꯡꯈꯩ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯔꯩꯅ ꯆꯤꯡꯈꯩꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯈꯩꯕꯨ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯏꯅꯦꯝꯒꯤ ꯅꯨꯔꯩ, ꯁꯦ ꯏꯃꯧꯁꯨꯅꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ, ꯅꯀꯣꯛꯇꯣ ꯑꯃꯨꯛ ꯉꯥꯎꯔꯛꯄ ꯇꯥꯔꯦ꯫ ꯁꯦ ꯅꯤꯡꯊꯤꯅ ꯑꯃꯨꯛꯇ ꯍꯤꯞꯊꯧ꯫ ꯁꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯃꯨꯛꯅꯦ ꯅꯀꯣꯛ ꯉꯥꯎꯔꯛꯄꯁꯨ ꯇꯝꯕ ꯉꯝꯗꯦ, ꯑꯗꯨꯅ ꯐꯃꯨꯡ ꯑꯁꯤꯗ ꯏꯃꯥꯒ ꯄꯨꯟꯅ ꯇꯨꯝꯂꯁꯤꯔꯣ? ꯍꯣꯏ ꯏꯃꯥ꯫ ꯅꯣꯡꯃꯗꯤ ꯅꯨꯔꯩꯅ ꯆꯤꯡꯈꯩꯕꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯐꯪꯕꯗ ꯁꯅꯥꯍꯜꯒ ꯊꯕꯥꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯆꯥꯛ ꯑꯗꯨ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯅꯨꯔꯩꯅ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯐꯥꯗꯨꯅ ꯇꯥ ꯆꯤꯡꯈꯩ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯌꯦꯡꯉꯣ ꯏꯃꯥ ꯄꯥꯕꯅ ꯆꯥꯔꯤꯕꯁꯤꯕꯨ ꯇꯞꯅ ꯏꯪꯅ ꯆꯥꯒꯗꯕꯅꯤ ꯆꯥꯛ ꯆꯥꯕ ꯍꯥꯏꯕꯁꯦ꯫ ꯑꯩ ꯄꯨꯛ ꯊꯜꯍꯧꯗ꯭ꯔꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯉꯥꯏꯗꯣꯏꯅꯤ, ꯇꯥ ꯆꯤꯡꯈꯩꯅ ꯄꯨꯛ ꯍꯦꯛ ꯊꯟꯗ꯭ꯔꯤ ꯐꯥꯎ ꯑꯣꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯍꯥꯞꯇꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥꯁꯦ ꯆꯥꯛ ꯅꯤꯡꯊꯤꯅ ꯆꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯩꯁꯨ ꯃꯤꯠꯁꯤ ꯇꯥꯡꯗꯦ, ꯂꯣꯏꯅ ꯎꯔꯦ ꯀꯩꯅꯣ ꯃꯃꯥ, ꯑꯃꯨꯛ ꯇꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦꯗ꯫ ꯑꯁꯨꯝꯅ ꯊꯦꯝꯗꯨꯅ ꯍꯥꯏꯕꯗꯒꯤ ꯆꯤꯡꯈꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯣꯡꯕ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯀꯌꯥ ꯎꯔꯒ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯍꯜ ꯊꯃꯣꯏꯗ ꯃꯃꯧꯕꯨ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯅꯨꯔꯩꯅ ꯇꯥ ꯆꯤꯡꯈꯩ ꯇꯨꯝꯃꯗꯣꯏꯔꯣ?
ꯑꯩꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯊꯥꯕꯜꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯃꯤꯟꯅꯔꯨꯁꯤꯔꯥ? ꯑꯩ ꯉꯁꯤꯗꯤ ꯊꯥꯕꯜꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ꯫ ꯇꯨ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕ ꯃꯉꯥꯜꯁꯦ ꯐꯖꯗ꯭ꯔꯥ? ꯐꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯔꯩꯒ ꯆꯤꯡꯈꯩꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯅꯨꯔꯩꯅ ꯆꯤꯡꯈꯩꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯖꯔꯕ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ꯫ ꯆꯤꯡꯈꯩ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯅꯨꯔꯩ, ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯦꯀꯣ꯫ ꯅꯥꯏꯇꯣꯝ ꯇꯥꯔꯨꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯂꯛꯈꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯔꯨꯗꯦ꯫ ꯇꯥ ꯆꯤꯡꯈꯩ, ꯑꯩꯁꯨ ꯇꯥ ꯆꯤꯡꯈꯩꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯩꯅ ꯃꯄꯨꯃꯥꯒꯤ ꯃꯐꯝꯗ ꯇꯠꯇꯅ ꯅꯤꯖꯈꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯖꯕꯗꯣ ꯃꯄꯨꯃꯥꯅ ꯏꯐꯝꯗ ꯄꯤꯕꯤꯔꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯩꯕꯨ ꯇꯝꯊꯤꯔꯕ ꯁꯥꯍꯤꯡ ꯆꯥꯕ ꯑꯃꯒꯨꯝ ꯈꯟꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯑꯩꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯈꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯕꯇ ꯅꯠꯇꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯑꯩꯒꯤ ꯅꯨꯄꯤꯃꯛꯅꯁꯨ ꯑꯩꯕꯨ ꯍꯩꯅꯗꯕ ꯃꯇꯧ ꯀꯌꯥ ꯎꯠꯇꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯈꯤꯗꯦ꯫ ꯃꯇꯝꯗꯨꯗ ꯑꯩ ꯌꯥꯝ ꯋꯥꯈꯤ꯫ ꯁꯤꯔ ꯍꯥꯏꯅ ꯐꯥꯎ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯆꯩꯅꯥꯗꯨꯕꯨ ꯅꯍꯥꯛꯇꯅ ꯏꯐꯝꯗꯒꯤ ꯉꯁꯤꯗꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄꯤꯈ꯭ꯔꯦ꯫ ꯇꯥ ꯆꯤꯡꯈꯩ, ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗꯣ ꯇꯝꯊꯤꯔꯕ ꯑꯍꯤꯡ ꯑꯃꯗ ꯃꯪꯈꯤꯕ ꯑꯀꯤꯕ ꯃꯪꯂꯥꯟ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯥꯛꯇ ꯅꯛꯅ ꯂꯩꯔꯤꯕ ꯑꯩꯒꯤꯗꯃꯛ ꯑꯣꯏꯅ ꯈꯟꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯐꯝꯗ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯗ꯭ꯔꯦ꯫ ꯅꯍꯥꯛ ꯈꯛꯇꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯅꯪꯒꯤꯗꯃꯛ ꯂꯦꯡꯗꯅ ꯑꯩꯅ ꯂꯩꯒꯅꯤ ꯅꯨꯔꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯔꯩ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯃꯥ ꯑꯣꯏꯕꯦꯝꯃ, ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯤꯇ ꯁꯨꯝ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯏꯃꯥꯗ ꯀꯣꯛ ꯏꯃꯨꯡꯗ ꯆꯥꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥꯅ ꯆꯠꯇꯨ ꯂꯩꯔꯨꯕꯁꯨ ꯃꯌꯥꯏ꯫ ꯃꯃꯥ, ꯅꯃꯧꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯀꯔꯤꯝꯇ ꯆꯠꯊꯣꯛꯄ ꯅꯠꯇ꯭ꯔꯤ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯠꯆꯁꯅꯨ ꯀꯩꯅꯣ꯫ ꯏꯃꯧꯕꯨ ꯁꯦꯜꯒ ꯂꯩꯔꯕ꯭ꯔꯣ? ꯁꯦ ꯁꯦꯜ ꯈꯔꯁꯤ ꯄꯥꯏꯁꯤꯀꯣ꯫ ꯍꯣꯔꯦꯟ ꯏꯃꯧꯅ ꯑꯄꯥꯝꯕꯗꯣ ꯈꯟꯗꯨꯅ ꯍꯦꯛ ꯂꯩꯔꯛꯎ꯫ ꯅꯠꯇꯦ, ꯏꯃꯧꯕꯨ ꯅꯊꯟꯗ ꯆꯠꯄ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕ꯭ꯔꯣ? ꯅꯅꯦꯝꯒ ꯆꯠꯃꯤꯟꯅꯒꯦꯔꯣ? ꯆꯤꯡꯈꯩ ꯊꯣꯛꯂꯛꯇꯨꯅ, ꯕꯥꯕꯥ, ꯑꯩꯒ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ꯫ ꯁꯅꯥꯍꯜꯒ ꯊꯕꯥꯒ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯊꯕꯥꯅ, ꯑꯁꯦꯡꯕꯒꯤ ꯅꯈꯣꯏꯅꯤꯕꯨ ꯀꯩꯊꯦꯜꯗ ꯆꯠꯀꯗꯧꯔꯤꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ꯫ ꯊꯕꯥ ꯍꯔꯥꯎꯅ, ꯁꯦ ꯑꯗꯨꯗꯤꯅꯦ ꯏꯃꯥꯁꯨ ꯁꯦꯜ ꯍꯥꯞꯀꯦ꯫ ꯍꯣꯔꯦꯟ ꯏꯆꯥꯒ ꯏꯃꯧꯒꯅ ꯑꯄꯥꯝꯕ ꯄꯣꯠ ꯃꯈꯩ ꯂꯣꯏꯅ ꯂꯩꯔꯛꯎ꯫ ꯅꯨꯔꯩꯒ ꯆꯤꯡꯈꯩꯒ ꯁꯅꯥꯍꯜ ꯑꯃꯗꯤ ꯊꯕꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯗꯨꯅ ꯍꯔꯥꯎꯅ ꯀꯩꯊꯦꯜ ꯇꯞꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯒ ꯃꯃꯧꯒꯗ ꯌꯦꯡꯗꯨꯅ, ꯃꯈꯣꯏ ꯃꯄꯥ, ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯎꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯨꯗ꯭ꯔꯕ ꯁꯛꯇꯝ ꯑꯃ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯅ ꯎꯍꯜꯂꯝꯂꯤꯕꯁꯤꯕꯨ ꯃꯪꯂꯥꯟꯗꯤ ꯅꯠꯇꯦꯀꯣ? ꯃꯃꯥ, ꯃꯪꯂꯥꯟ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤꯅꯦ, ꯇꯥꯏꯕꯪ꯫ ꯃꯁꯤ ꯄꯨꯝꯕ ꯑꯩꯒꯤ ꯏꯃꯧꯒꯤ ꯃꯄꯥꯟꯅꯅꯤꯀꯣ꯫ ꯑꯩꯒꯤ ꯏꯃꯧꯗꯤ ꯃꯥꯂꯦꯝꯁꯤꯗ ꯑꯇꯥꯡꯕꯅꯤ꯫ ꯅꯨꯔꯩꯒ ꯆꯤꯡꯈꯩꯒ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗ ꯂꯦꯝꯕꯤꯁꯨ ꯍꯦꯛ ꯎꯍꯧꯔꯗꯨꯅ ꯄꯨꯛꯅꯤꯡꯗ ꯃꯇꯣꯝꯇ ꯈꯟꯖꯩ꯫ ꯑꯩꯁꯤ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯠꯂꯨꯔꯤꯕꯅꯣ? ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯑꯔꯛ ꯑꯔꯥꯛꯇ ꯃꯤꯇꯥꯗꯨꯅ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯁꯤꯅ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯜꯂꯝꯂꯕ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯔꯝꯂꯣꯏꯀꯣ? ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯆꯤꯡꯈꯩꯁꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫